खुरमजरी ISTV Manipuri pau miding tabiri simbu taramna oksari uzik marui bapauda Manipur government gi makhada thabak changbagi chahi kuntra manga dagina yankai fawwa yabagi ayaba athuba matamda lakthuklagani haina chief minister na assembly da phongdokri Wangoi police station ki custody da mioi ama siramle miyam irang haurakri amasung law uba yaba lafam sing manghandana thamna ba sarkar na agriculture land use policy sembagi thabak pakhatpa hauri Paus handukna pizari Manipur sarkar ki thabak changbagi matam sangtokpa yabagi oithokpa leiri haina chief minister Okrami Bobina ngasi house ta thamkri tongan ba wafam kaya su khanakri hiramsida report ama थासी की तांग कुन्मिरी दगी होंगना चथरखिबा 10 सुबा स्टेट असेंबली की 3 सुबा सेशन दा ngasi opposition की डॉक्टर आई इबोहलमीना मणिपुर सिविल सर्विस कंबाइन कॉम्पिटिटिव एग्जामिनेशन दा सरुक याबगी सही 35 दा कोमथोकपियो हाइना पुखलखिबा पब्लिक इंटरेस्ट डिस्कशन अमगी पाउखुम पीबदा चीफ मिनिस्टर ओ इबोबिना मणिपुर से सेल थुंगी फिवम फत्तबना मतम सांगना थबक लौदबना मरम ओइदना थबक तौबगी सही हेंदोकलबसिंगी येंगदुना थबक चंबगी मतम जनरल गी ओइना सही 35 OBC की ओइना सही 19 अमदी शेड्यूल कास्ट अमसुंग शेड्यूल ट्राइब याउना तोवान कैटेगरी दा सही 50 फाव कोमथोंगबा गवर्नमेंट खनब लेरे अथुब मतमदा लाउथोकलगनी हाइना पाउखुम पीखी डॉक्टर आई इबोहलमीना हंखिबा होम डिपार्टमेंट एजुकेशन अमदी हेल्थ डिपार्टमेंट खक्ता नतना अतई डिपार्टमेंट सिंगसु थबक चंबगी अथिंगबा लेरुसी कोमथोकपियो हाइबा वाहंगी पाउखुमदा चीफ मिनिस्टर ना यामना मथौ तारबदी कैबिनेट पुथोक्तुना खनरगा थबक हाप चथरी हाइखी हाउस तंगसी एप्रोप्रिएशन अकाउंट 2012-13 फाइनेंस अकाउंट वॉल्यूम 1 अमदी 2012-13 अमदी अकाउंट्स at a glance for the year 2012-13 पुथोपगलोइना डिप्यूटी चीफ मिनिस्टर गायखांगमना स्टेट विजिलेंस कमीशन की 2013 की एनुअल रिपोर्ट छु हाउस थमखे एमएलए साम कुमार पोखकिबा कॉलिंग अटेंशन मोशन ओइना नाकोगी मखाद एनजीओ सिंग खनबदा लुपा करोड़ मरी रोम लाना सिनखरबा हाइबगी सिंगनबा हाउस द पोखकी एमएलए एन इबोम चानसु मियामना थंगनबई सिंग सेंदाल लंबी ओइना सिनरिबा असिगी मतंगदा कॉलिंग अटेंशन पोखके टीआई साम कुमारना पुखटकिबा कॉलिंग अटेंशन की पाउखुम पीरदुना हेल्थ मिनिस्टर फुंजाथांगना एनजीओ खनबगी थबक असे सेंट्रल गवर्नमेंट की मखादा लेबा एजेंसी सिंगना लीड एजेंसी ओइदुना खनमनी लुपा करोड़ मरी रोम लाना सिजनखरे हाइबसे अरानमनी मसी फावा सेल यामना थादोकपा लेते हाइबा पाउखुम पीखी साम कुमार मखाताना HIV अमदी एस ना नारबसिंग असे मखोइगी हिदा पुथोरखिगने अमदी नोमा नत्रगा नोमदी मियांग मानना हिंगलखिगने हाइबगी आसादा हिंगलिबनी मखोइदा निंग काइनियाय ओइबा थबकसिंग चथबा लाइबक थिबनी असोइबा अरानबसिंग सेमदोनिंग हाइके एमएलए इबोमचाना पुखटकिबा कॉलिंग अटेंशन अदुदा थंगनबई सिंग योनमगी थबा असे नेशनल कैपिटल दिल्ली दा फाव चथरी मसिगी मतांदा अककनबा आइन अमा सेमनुना सर्विस टैक्स लौरगा चथरबदी सरकार दा आय कागनी लोइनाना इसिंग ओदगी क्वालिटी मेंटेन तौरबदी मियाम दा सुकानगनी हाइके माकी पाउकुमदा PHED गी मिनिस्टर आई हेमोचंद्रना वाफम असि यामना चुम वाफमनी स्टेट की ओइनासु लो अमा सेमनुना चनबना अफबो ओइगनी स्टेट असिदा पैकेज ड्रिंकिंग वाटर लेदुना सिनवा ngamba मियोय चामगी मनुंगदा मनी मंगा खक्तनी खुंगंगददी पुखरीगी सिंग फावा थंगनबा यावनरी PHED ना चहीदा दरकार लेरिबा असि लुपा करोड़ चामरी गुमनी अदुबो बजेट यावरबा सेंफमना लुपा करोड़ 15 रों खक्तमा ओइबना खुदोंग चादो के मायोकनरी सेंटर की स्कीम अमदा लुपा करोड़ 30 रों थादोर कदबा लेबना लाखलिबा चही अमा अनि सिकी मनुंगदा हिरम असिदा मसक थोंगना ओहोंबा अमा पुरपंग ngamlagani हाइके वाहंग पाउखुंगमी मतमदा एमएलए सेमुअल राइसमना हंखिबा NDS की मखादा थबक कया सुरिबगे अमदी करम चहीदा लोसिनगदगे हाइना हंखिबा वांगी पाउखुमदा चीफ मिनिस्टर ओ इबोबिना चही असिगी डिसेंबर था फाउदा लोसिनबा पानम थमले हाबो पाउखुम पीखी सेमेल राइसोना मखा ताना चांदेल अमदी सेनापति डिस्ट्रिक्ट MDS की मखादा पाइखलिबा थबक सिंग जंगल ग पांखक ओइरिबा से कमदौंगनो हाइना मखा ताना हंजिनखी चीफ मिनिस्टर ना MDS ता थबक मखलनी सुई अमना मसागी ग्राइन अमना ग्रांट इन एड ने अदुगा अतोपा अमना डिपॉजिट वांगनी एमएलए न हाइरिबा थबकसिंग अदो डिपॉजिट वाकी मनुंग चनगनी असोइबा मदि अरानबसिंग अथुबा मतमने यंगसिनबा पौताक पिरगनी हाइखी एमएलए पी ब्रोजेन वांगजिंग होदामदा एमआई डिपार्टमेंट की मखादा पाइखलिबा मिनी वेरेज की एस्टिमेटेड कॉस्ट कयानो कर्म मतमदा लोसिनगदगे हाइबा वांगी पौखुमदा चीफ मिनिस्टर ना अमोहना लुपा करोड़ 3,39,19 लोमनी सही असिगी डिसेंबर थादा लोसिनबा पानम थमले हाइबा पौखुम थमखे प्री ब्रोजेन मखाताना मांग ngasi chatuna yengbada labor mani khak thabak subo urami
था मरी मंगा चोंथरगा लोसिनगने हाइबगी थाजब पीरबसु कायदे हौजिक राइट कैनेल की थबक सुद्री हिरमसिदा येंगसिनबियो हाइना हाउस की पुनिंग चिंगसिनखि चीफ मिनिस्टर ना हौजिकी मतमदा सेंटर स्पॉन्सर स्कीम सिंग स्टेट सिया हाना थादोक्त्रबदी सेल पिरक्तबना थबक सुबदा मतम खरा थिंथबनी अथुबा मतमदा मियंग चंगनबा पौताक पिरगनी हाइबा पाउकुम थमखि मसिगी ओइना आयुक्त खनगदबा बिजनेस सिंग लोसिनखिबना हायंग अयुकी पुंग 13 ताबा फाबा स्पीकर ना सेशन यैथोके नुपी चेंबगी वाथोक कमरी लेना वांगोई पुलिस ना फाखिबा मियोय अमा वांगोई पुलिस स्टेशन की कस्टडी मनुंग सिरमले लैखिद्रबा मियोय अदुदी थौदाम दिग्बिजोय चही 53 अपोकपा टीएच नबकुमार वांगोई मखा लेकाइदगिनी ngasi मणिपुर प्रेस क्लब ता पाउमी सिंग उनाबदा लैखिद्रबा दिग्बिजोय की अपोकपा नबकुमार ना चटखिबा तांग 19 दा दिग्बिजोय ना हियांग थांग मनिंग लेकाइदगी नुपी अमा चेलक्तुना तांग 19 दा पुरखी नुमित अदुगी पुंग अहुमरुम ताबा मतमदा महाकी मचानुपा दिग्बिजोय असि पुलिस न मयुमदगी फाखि दिग्बिजोय असि हाना मयुम मकै पांदुना महाकी नुपीगा लोइनना मचा अहुमगा लैमिनरिबनी महाकना नुपी अमा मुक्चेलकपा अदुदा इमुंग मनुंगी मियोइसिंगना पुलिस न फाखिबा अदुदा करिसुलुना खनखिदे तांग 15 दा पुलिस अमुक हना लाक्तुना नाकलनिदा यासिननबगी वाफम खंगलमखि इमुंग मनुंगी मियोइसिंगना साउदुना जेलदा दुम लैरसनु हाइना एरेस्ट मेमोदा सोइफावत तौखि ngasi ayuk pung mari rom taba matamda police ki mioi ani laglaga logap ki thong amada masana litpa frit amana thori yanduna siramle haibagi pau piramki thodo asi chingnaningai oiba maramna authority na achum aran thigat piduna matik saba dandi pibiu haiki noi mi ma law losinnaji hai kan sidaida moina ma jen thajang grani noi digi soi tau haiduna ai cha nupa mari suba secretary aina ko ba siga इतनी माँ की मसानु पाम मगर नुपी मगर मकोई न माँ जी स्माइल तो देना जेन द थाजन बयारे है देना सोई तो की अतुका तांग कुंतरुकी पुंग निपाल तांग देना पुलिस कस्टडी दा स्माइल तो देना माँ की फुरित न थोड़ी याद देना सिरम में है देना पाव पीरे माँ ने सिरी भी मिसी ऐसी एक कोई सिंह नहीं अदना माँ ने सिरी मिसी की मरम से देदा मरी लेनब डिपार्टमेंट सिंगना थिगतिउ अमसुम असुमबा लंगला लंगिंसु पुथोपिउ माने सिरिबसी एकोई याम चिंगनंगाई ओय अमरोंदा थौदो अस्तिगी मतंगदा लैखिद्रबा दिग्बिजोगी इमुंग मनुंगी मियोइसिंगना वांगोइदा इरांग हौरखरे पुलिसना मियाम अदु कंट्रोल तौखि हाइरी नोंमगी मांगथरकलिबा लौ उनबा मफमसिंग कन्ननबा मणिपुर सरकार की एग्रीकल्चर लैंड यूज पॉलिसी अमा सेमननबा थबक पाखटपा हौरे हाइना हॉर्टिकल्चर एंड सॉइल कंजर्वेशन की कमिश्नर जेसी रामंगथांगना ngasi होटल क्लासिक ता पांगथोकपा हॉर्टिकल्चर की ओइबा अवेयरनेस प्रोग्राम हौदोकपगी थौरमदा हाइख्री नेशनल हॉर्टिकल्चर बोर्ड गुवाहाटी की मखादा मणिपुर सरकार की हॉर्टिकल्चर डिपार्टमेंट सिंधुना पांगथोकपा स्टेट लेवल इवेंट फॉर अवेयरनेस ऑफ NHB स्कीम इंक्लूडिंग रिकॉग्निशन ऑफ हॉर्टिकल्चर हौदोकपगी थौरम अदुदा NHB गुरगांव की एडिशनल मैनेजिंग डायरेक्टर NC मिस्ट्री NHB गुवाहाटी की SK सिंह KV के थौबाल की कोऑर्डिनेटर G थोइथोय बिष्णुपुर की कोऑर्डिनेटर RK इमोटोंबा मदी स्टेट बैंक ऑफ इंडिया इम्फाल ब्रांच की चीफ मैनेजर S शर्मा नमरू ओइबा म्यूसिंग ओइना सरुक याखी हॉर्टिकल्चर डिपार्टमेंट की ऑफिसर इंचार्ज KH रतन कुमार ना लमदम असिदा सिजनबा याबा पांबी क्या लैरबसु योखनबा मदी मसक खंगदोकपा वाटपना कानाफुंग खंगदना लै हाइखी कमिश्नर JC रामथांगना डिपार्टमेंट अमसुंग लौमी सिंगी मरक्ता अफबा मई थमदुना हॉर्टिकल्चर की लमसिंग चादा मरीफु मपुंग फाना इंग लिसिंग अनिगा कुन फावगी मनुंगदा सिजननबा पांदम थमली हाइखी A new land use policy will be formulated and various projects and schemes will be implemented. स्ट्रीट वेंडर सिंगिदमक सुप्रीम कोर्ट वकालुनबगिदमक इम्फाल थादोख्रे हाइना रोड साइड वेंडर वेलफेयर एसोसिएशन थादोरकपा चेरोल अमना खंगलगली चेरोल असिना मखादाना फोंदोरकपदा स्ट्रीट वेंडर सिंगी याइफा थरंगी थरम अतै स्टेट सिंगदा पाइखतनखिबा लैख्रबसु मणिपुर दिंगसी फाउबा खंगसिनदना लैरी हाइरी ngasi nungtil pung amaga minute 10 rom chapa matamda khuyatong ABC mamangda dayo thorokpa nupa ma accident thokpadagi hospital laikanakre number thadriba gari adu da yoramba gari gi cheda chingakham surnalata mapuraiba sarachandra kakwali lando lampak haina iramki soglaba miyoi du kanano haiba hojik fawba khangba ngamdri
Imphal West District DC K Radha Kumar Nangasi Lamfielda Leba DC Complex da United Bank of India gi ATM booth ama hangdokri ATM booth hangdokpagi thoramaduda UBI gi Chief Manager Surinder Kumar Sinha amadi atai officer sing su saruk yakhi DC Radha Kumar na Imphal West District ki oina DC Complex da hanba oina hangdogliba ATM booth asina official amadi praja singda hena kanaba fanglagani lamdamasi gi chatnabi ama oina ATM booth da mi ama changlingai da atai su saksin bagi chatnabi hongdokpa fai asigumba thodok sing asina ATM booth ki thong fawa tekpagi thodok leikre maramaduna secrecy oiba mafamda tawgadaba thabak sing adu aikhoi puna gyan taminaduna aphaba maikaida laknaba honasi haiki cleanliness every day, otherwise there is no point in having an ATM, and we will see to it that this is somehow regulated very in a very ideal way. Power Department Laiba Workchas amasung Master Role Employee singbu regular tahanaba thorang lokhalu amasung ahangba pham leitabadagi promotion pidana leiba regular employee singda Assure Career Progressive Scheme gi kanaba fangalu haina taksinduna Manipur Electricity Employee Union gi thomi singna wakat khongchak chatkre Miro changa rom na saruk yakiba wakat khongchat adu Electricity Department ki office tagi hauki makoina Chief Minister da memorandum pisinanaba Assembly tamna lakpada Bhaban mamang da police na thatuna chadhan khide tungda M sector gi nakalda laklaga mapal kangjibung manakta lehelaba matungda mioi khara khangatuna Chief Minister da memorandum pisin hankhre hairi Nasi ayu pung tarukrom tabam matamda taret suba Assam Rifles ki ROP chatpa kangbu amana tuibong area da IED ma fangle bom leram liba mafam adu kuntaret suba sector headquarter main gate gi meter humpurom chalaga liba mafam amada bom adu phumlambani hairi bom adu asoyangam yaudana lokthokre hairi Pumlen Pat Village Talaiba Langoibung Primary School gi School Management and Development Committee sembagi matangda authorities singna aranba tawduna leire haina Pumlen Yangbi Development Organization ki Secretary Hobizam Ibo Chawbuna ngasi Manipur Press Club ta pangthokpa paumi singu unabada phungdokre SSA gi makhada school sing chawkhanabagi damak Langoibung Primary School na leiriba school adugi club yauna School Management and Development Committee lisingani ga tarahumdoi gi July 3 da semki hana semki badu chanaba yaroi haina khanghalakpadagi chahi asigi January gi tang 3 da Pumlen Pat Primary School da committee se semki bagi damak mari leinaba DIL amadi AI yauna miyang gi mifam pangthoki ZEO da approval thagadaba du makoina thabiu yadabadagi committee form tawba yadana laklingai charak asida ZEO kakchingna miyam khanghandana committee semlamle MLA gi mioi ama committee da yauduna Langoibung Primary School yauna hianglam kendra gi manungda leiba SSA gi makhada lakpa yamlaba senpham sing lokthokre Education Minister amadi Chief Minister na meeting changbiu hairi School sabagi paisa lagi na tikal to gudo ko mayam changchal na MLA gi nominee mayam ma GDO akoi gi GDO staff ka lokthuna raga lona committee semaga akoi gi hana leijani mi committee simuna dissolve to biraga lona praja khangandana committee ma semaga da yamla ma senbam ma akoi gi MG bon to ba ma da authorize to raga paisa ma lokthon gi aduna sarkar na sugu ba mayam aran ba to ri ba mayam ji inquiry to biraga achum bu putho piraga mana lebi sing sitan di PPO hai ba pom sing ja khoi amona khoi miyam gi angam matau sing Manipur government gi meng sing jin ba maruina education minister maruina sim minister meng chang biraga inquiry to biraga aran ba to sing se matik sa ba dan di PPO KCP MC Lamyanba Khumangi Army Chief Roman Maitai Organization Secretary Safaba Finance Chief Chingnungan Biamasung Lami Taraga Loinana URF Tachanglakpada Party Sigi Central Educative na ayaba piduna Lubasigi Manipur Army Technical Headquarter da Thasi Kunithoida Chapchaba Ikai Khumnaba Utana Taramna Okre Lubasigi Information and Publicity Secretary Sana Jawba Maitai na Thorakpa Chirol Amana Central Educative Committee na Machet Makai gi wakhalon thadoknaba party asina honarakpagi mai pakpa saruk amadi party asigi mapangal ohenduna ningtam lalhauda khumang chawsilagani atopa party kharasu pulaknaba lambi nakna leire hairi hauji mak Manipur miyam na thengnariba awaba singi manungda nung anigi marakta lepagum tangdu leita handaba asini masibu ohelakliba Indian security amasung su tawnariba anina manaduna chatharikliba saglon khudimak asengba thidoktuna achumba khongthangna mayuk nabiu
Ngahaktangi komthokpagi wakhalna achum aran kauthokpat tawiganu miyamna achum aran sengna thidaba haibasi awaba amadagi awaba ani subani paisa pambagi natraga makhoibu kibadagi leibak miyamgi yeknaba mapangal hawkatpat tawgumsi aikhoigi leibak aikhoina manghangumsi ningtam lalhaugi khongsata leibak miyamda chamamnaba kya leirakliba asisu lup asibusu leibak thibani aseng balichat lalhaugi khongchatna macha khaina khaidokpada manipur miyamna mateng pangbiu hairi National Rural Drinking Water and Sanitation Awareness Week Senapati District Tasu Senapati PhD gi Educative Engineer na sinduna paksana pangthoktunang solution kre Awareness Week asigi manung chana workshop mass rally essay competition chingba kya pangthoki ba workshop aduda DLO NGO Women's Organization Senapati District Women's Association Public Leader amadi Social Leader sing susarugya khe Awareness Week asiga mari leinana pangthokiba mass rally da develop yauna school gi mahairoi village authority self help group amadi NGO gi miyoi kyana sarugya khe essay competition aduda class 7 dagi na 10 fawbagi manungda leiba tongan ba school gi mahairoi yankhai humdoina sarugya duna behavioral change and its impact on sustainability of safe drinking water and sanitation haibasida essay competition ama pangthoki awareness program asigi manung chana Senapati district ta leiriba tongan ba church singdasu national rural drinking water and nirman bharat abhiyan gi matangda punna khangmina naba thorom kya su pangthoki hairi ready smile thank you Amarumda Ministry of Drinking Water and Sanitation gi makhada leibak asigi khungang sinba thungna aphaba ising fanghanabagi pandamda charolama chumna chatharakiba National Rural Drinking Water and Sanitation Awareness Campaign Thawal District ki oinanga solution kre PSED Thawal Division sinduna Thawal gi Khetri Sanglen da pangthokiba thoram asida Thawal Jilla Parishad ki Upadhyaksha E Manglem PHED Thawal Division gi EE MA Samad Retired CMO Thawal Dr. KHH Manglem susaruk yaki Cheral Tharom asiga mari lainana district level da pangthokiba essay competition da makok mathang taraba singda manamatum singsu yenthoki Thawal District ki Food Safety Officer and Devendra na luchingba kangwamana ngasi Lilong Bazar da hidak mana amadi haksang da sokpa yaba acha thak yonba singi mathakta akhanaba drive chathakre Lilong Consumer Club Lilong Bazar Shopkeeper Association Vendor Development Association amasung Lilong Police Station ki SI S Heramani yauna chatakhiba drive asida hakchang sokningai oibai amadi magun yaudaba acha thak yonba hotel sing khudaktagi thingzinduna khudaktagi fagatki hidak mana amadi masigi pothok sing yolamba kya safagat ki food safety ki license paidana dukan famlamba miyoi furom da register tawnana balupa lising ani thian ki School Women's College ta B.Ed course ke award pa oja khran launana ba pangthokiba DPC Duke oja khran thugai khre makoi gi mathakta chapchaba action lokhat biu haina Development and Protection United Voluntary Organization thador pa cherolamana khangalagli Khairamban Bazar gi temporary market set ki maning da leiriba drain asi fatabana ising chendre loinana amot akai kya langsinbana mapham adwai da potfam famli basingda chauna khudong sadaba mayok nade loinana dukan famli basingda su manam nam thiba madi hakchang soklaba yabagi akiba leiri masi mari leinaba singna thubu matamda simjan biu haina potfam fambi singna fongdoraki madam sina ko khoi sidore sonda leina ma wai da pok tore ba isa se khoi hingde ya da to ko nam ti bana ba ngam da mai leina ba singna si phatta ba sing dak cheman ni Janata Dal United ki Youth Front Manipur State ki mifam ama ngasi pangthoktuna lakriba 13 suba Lok Sabha mikhal ki matangda kumna khanakre mifam asina isa gi voting right chumna season aduna aseng balu chingba khanana ba paisa lauraga isa gi voting right yonthokpagi chanabi toknana ba appeal tawri amaromda Sugnu Bazar da BDF na parikha thariba mahiroi fu ki bathong Janata Dal United Chandel District Committee na kanna yaning da fungdokri thodokse January ba BDF ki mathakta action lokhat pagaloina victim oiraba mahiroi sing adugi parikha tongana tsinbinaba mari leinaba singi puning chingsili amaromda desamna su mahiroi fuba BDF personnel singi mathakta home department na akanwa mijeng changbaga loinana matik chaba chairak pibina badabi tawri fazinduna thamliba oza adubusu condition yaudana thadokadabani hairi
Alzheimer and Related Disorders Society of India na sinduna numit mangani chathagadaba Dementia Care Management ki matangda orientation program ama Manipur Press Club ta haukre. Seminar asida miyoi humphumanga na saruk yari. Hogdopagi thoromda Professor KHH Bimola Agriculture Department ki hana Director Oiramba RK Nayansana su saruk yari. RK Nayansana na ngasigi mirol na ahal singbu thosabidaba si tawridabani ahal oiraba singbu nungsi chana na loina biduna punsi sangna ba hona bigadabani haiki. Hai ban si sida sumai ta bi bisa bi thamu matam da su masi ta bi ana si ji kya lo adu da na ana da su khala do akoi su niyo da ni na akoi su naral kana ba akoi da masida ya da awareness feeling ba. Rural Economic S Kairao Assembly Constituency Kairao Block Congress Committee na nupi kun saba Women Development Ramanga da yanau sing yenthokre Kairao makting makhale kaida pangthokiba thorum asida All India Handloom gi Director Wahidur Rahman Kairao makting Zilla Parishad Member Abdul Salam amasung Social Worker ke momon susur yaki Wahidur Rahman leba ki issue kya da nupi singna achawa thodang lawri dubu makhoi gi mafam di hauzik phawat laitri yum da Lady Banubi Singbu Sentok Lehenana Babandamda Matengasi Pibani Haiki. Handakta Ministry of Home Affairs ki Joint Secretary Sambu Singna Alternative Arrangement ki matangda High Level Committee ama semduna numit tarani ki manungda thizilagani haiba wafamadu United Committee Manipurna akanba mawongda section wa pirakli ngasi committee asigi lamphel patal leiwa office da Vice President Chandramani amadi IPR Secretary yauna pangthokiba paugi mifamda President Waina Basandrana phongdokibada Indonaga Pistokta Permanent Settle lakpada UCM na yaningda bakarisu leite adubu wakaina bada Manipur gi integrity amadi territory sokpa yaroi haiba UCM gi phireb adu ngasi suleng danat leiri Sambu Singh gi warolda India government ka tanaraga high level committee adu semdana lepna khibani haibagi matangda Manipur government na chap chana makhoi gi ayiba warol pigadabani wakaina bada Manipur gi miyamna pamdaba amadi yaroi daba wafam karisu yaude Maduda khong thangzilabadi mai pakloi amadi thoganingdaba thodok kaya thogloi hainingai leite Nabachandrana Makhatana ngasisu Manipur gi miyamna mikumna hum singna leifam thoi lana chatkiba yaba amadi lamdam asida khundaminari ba kanglup masel kaina ba yaba wafam yaugadaba oirabadi Manipur government na mangzauna na thabak paikhatgadabani state government na hiram asigi matangda white paper ama puthofam thoi loinana Naifuriona handakta Manipur da laglaga phongdoklamba wafam adu Manipur thugaina bu wafam ni Manipur thugai bagi wakhalon sagatringai da riona Nagaland hana kaidana ba thabak paikhatfam thoi haiki akogi matam kaya gi mamangdagi miyam da leiba sentiment amadi aspiration ko ihul miyam sing se munna khangduna laba government natragana adugulaba tare government amani haina khalakanda makoina akogi miyam go silakanda government of India da akogi ba akogi tare pungning wakal amadi akogi stand sing se da hariba government jada mapung khana pawdo magulena na pamdabo tokdoksing kaya amaka invite tokdana ba amade dugumba tokdoba toksing thokdana bi dam tam dugi lokobum thokba thorang sing do Manipur government la kutkadabani habse yusen ba keligi thanjali Manipur machet kya thokna thugaina bagi thausil mapung fazilakli haina friends na nunang bak phongdorkli society sigi president sapamcha jadumani gi cherol amana lamdam masi mapan thongda mapum oina urabasu manungda di pumtoi toiragani masigi maru oiba wafam de handak Bharat Sarkar gi home ministry gi joint secretary Sambuna February gi tang kunmari da media da phongdokiba wafam aduda mayek sengna yauri UNC gi alternative arrangement ki waroi cinema purupna ba recommendation sing torokpa yaba awang bathaki committee ama numit tarani gi manungda semnana ba central government na tharang toba lushinkre wafam sigi Sambuna mamangi chayolda Manipur da laglaga chief minister amadi atopamari leinaba kaya unaduna semgadawriba committee asigi matangda kupna khana nainakre masida natana UNC gi luchingba kaya ga su kupna khana nainakre matang asida hangba yaba wahangdi Bharat Sarkar na karigidamakta UNC gi demanda karigi asog yamna important thamlibano Bharat Sarkar na Manipur Sarkar bu NGO amaga thak manana wain chathabada Manipur government na karigi yaribano hangli Manipur machet tanana ba sinariba
NGO macha amaga faminanaba asima malemgi miyamna government asibu noknaroidabagi maram leite hiramasida government pairibasingna singdokadabani oirliba fivam asida Manipur miyamna lawgadaba firep ama lawba mathau tare natragadi amuk hana hanjinba yaroidaba mawongda lamdamasi machet tana kaikhargani hairi Minority Singbu Larik Hayanabaki Pandamda Manipur Sarkar na Paikhatliba Remedial Coaching Class Mapung Fana Function Tawdaba Masung Oja Watpagi Khudong Sadaba Leire Haina Pangal Muslim Organization ki President Jasir Ahmad na Fongdorakli Hata da Laiba Organization ki Sanglen da Pangthokpa Paugi Mifam Amada Ahmad Makha Taraduna MOBC ki Makha Chathariba Coaching asi Peningai Oide Hiram Asida Mari Lainaba Singna Midyang Changbiu Haiki All Manipur Muslim Organization ki President Muhammad Ali Khan na Hauzik MOBC Chief Minister na Pariba se Minority MLA amada Sinarabadi Hena Afaba Oigani MOBC asi Department ama Oina Thamnana ba Sarkar da Taksilagani Haiki MOBC Department asi Manipur ki Chief Minister Program Ibobina Pasanon Thamire masi Minority ki MLA amada Hena over to Haningi Lamdam asida laiduna hingminari banan Manipuri singna milalgi khongjangda makhatana ayat apan piba manba wahi wata sizinaba sing loop ki warep ki matung ina firep lawbaga loinana asigumba wakhalon chenba mioi khudingmak lol maye ki mayokta leiba mioi ni haina leibak miyamda fongdoktuna khanglagani hairi amaromda lol maye tharamdaba cassette sing puthokliba stockis singi maming mathasu milalgi mayai loisangda marik chumna leibana pauche singi khuthangda matam piduna tawkiba mafam matam singduna lagnana ba khangali lamdam asida lairiba umanglai singi laifamna chingba khangnaba lining thau lairembi gi ming thabada lamdam asigi maitai mayek asisu mayek sengna chauna yauhan binaba milal gi cherol amana apil tauri Wakaf Board Manipur ki Makhada Kairang Kumido Gram Panchayat ki Pradhan CH Nurjaman na Lukhrabi Marifudra Mathoida Lupa Lising Amama Mating Pikri Kumido Bazar Community Hall na Pangthokiba Thorum Asida Ing Lising Aniga Tara Mathoi Tarani Thoigi Oina Fangpham Thokpa Senfam Fangdana Leirakiba Adu Pradhan ki Maikaidagi Honaduna Phanghankibani Manipur State Kala Academy na Sinduna Palace Compound Laiba Maharaj Sandakriti Auditorium da Chathariba All Manipur Drama Festival da ngasi Khorifawa Artist Association Nambolgi Sharmista Devyani Utkri Drama si Hastinapur da Yayati Kauba Ningthau amana pankiba matamda laibak miyam awa ana kayan nangkiba warida yumpham oiraga Ranveer Khoisnamna direction pibani Rama Foundation Sinduna Moirangang Khalawaida Chengum Thabagi Thoram ama ngasi pangthokre training aduda Chengum Thaba masung Jabagi Kanaba Kayagi Matangda resource person singna wangangki Kanagumba Mir singna Chengum Thabagi training pangthokning labadi Rama Foundation da pau pibiu hairi Uzik sanabagi pau phangwiragani Nasigi sanabagi pauda polo Manipur Police Sports Club B Kuntrasuba State Level Polo Tournament ki semi final changkre All Manipur Polo Association Sinduna Infalgi Polo Ground da Team Kunmari na sarugya duna chathariba Kuntrasuba State Level Polo Tournament ki ngasi sanakiba aroiba quarter final match da Manipur Police Sports Club B na Nambul Mapal Polo Club po Panjil Tara Taruk Sinoda Maitiba Pikre Manipur Police Sports Club B gi Panjil Singh adu Abungchana Teret Somorjit Amadi Ranjit na Panjil Mari Mari Bimol na Panjil ama chanduna match asi mai pakhibani Manipur Police Sports Club A amadi Eastern Sporting Union B Wangkhai ahanba Women's Open Football gi final da thengnaragani Imphal West District Football Association Sinduna Pisumthong Ningom Leirak YLL Ground da team panasarok yaduna chathariba First Women's Open Football gi ngasi sanakiba league ground gi aroiba match singda Eastern Sporting Union A bu NYTHSC Napigani NYTSC Okram Chuthena goal taruk ahum damai chiba piki Okram Chutheki goal sing adu KSS Ngobina ahum N Ronina ani amadi M Achobina amat chanki ESU gi goal sing adu K Tony KH Margaret amadi TS Purnimana goal amamam chanki atopa match amada Manipur Police Sports Club A na Sai RC Tagelbu goal mapal ani damai chiba piki Manipur Police ki Panjal Singh adu NG Balana Mari TS Tababina amadi N Chanchalna goal ani amadi N Rani Balachanu na goal amat chanki
Manipur Cricket Association Sinduna Luang Sangbang gi Luang Pokpa Cricket Stadium da sathariba First Flag Tournament ki ngasi sanakibada thau thangwaibana ESU Wangkhaibu ran 19 da maithiba pikre hayeng Model Club Chingam Khamadi PCC mayai koibiga sanaragani Team Mapan Saruk Yaduna Ahanba State Level 6 Main A Side Veteran Football Tournament Kurai Ningthobungi Peaceful Ground Tada Tathariba First Case Prize 6 Main A Side Veteran Football Tournament ki ngasi sanakiba ahanba grounda TRVSA Nambolna Vasal Nambul Mapalbu goal ahum amada maithiba pikre anisuba ground ki chhanakibada Flam Infalna Basai Thangwaibunbu goal mari ahum da maithiba pikre YCCIC amadi KASWC Kontha Halup na Sinduna Y Rajmani Grounda Team Tarahum dun Sarugya dun Chathariba Anisuba Yumnam Rajmani Memorial Invitation Men's Open 7th A Side Hockey Tournament King Asi Sanakibada Manipur Police Sports Club A na YCCIC B Halupu Panjil Ahum Anida Maithiba Pikre Hero Foundation amadi Tafaspana Tabung Khoki Tafaspa Ground Chathariba Anisuba Geno Corporate Football Challenge ki ngasi sanakiba Mesingda Rasprina Sizabu goal ahum sunoda maithiba pikre Babina Diagnostic na Kongkham Electronics po goal taruk sunoda Airport Authority na Amzubu goal manga sunoda amadi City Imphal na Indibarbu goal taruk sunoda maithiba pikre Manipur Veteran Cricket Association Sinduna Langthabal Public Grounda Team Nipan Sarugya Duna Chathariba Adisuba 2020 Veteran Cricket Tournament King Asi Sanakibada Imphal West Veteran Cricket Club na UCC Uripokpu Run Yankhai Mari da Maithiba Pikre Imphal West na Tos Ngamduna Hana Betting Tawbada Apiba over Kunda Wicket Taruk Turaga Run Chamaga Yankhai Taruk Lauki Masigi Paukumda UCC Uripok na over Taranipan ka ball amada wicket loina Turaga Run Chamaga Supna Ani Lauki Imphal West Veteran Cricket Club ki Basantana ball Yankhai Nithoida Run Yankhai Mapan amadi wicket ama lauduna Man of the Match Takre Hayeng Ri Young Star Nagamapala amadi Napsa Kha Imphal ga sanaragani Manipur Mountaineering and Trekking Association Sinduna Mars ki tang taradagi Manipur Mountaineering Institute Complex Lamdanda Numit tara mangani gi oiba residential course pangthoklagani course asida rock climbing jungle survival environmental training river crossing boating first aid training yauna tongan ba course tara taruklom pangthokani thawai yawa chaitra manga gi mathakta leiba singna Mars ki tang manga fawgi manungda minithongi MMT officer registration form submit tawna ba khangalagli Mars ki tang tramanga madi tara tarukta Haryana gi Panipatta pangthok kadoriba India Classic lisingani tara marida saruk yagadaba Manipur team khanmagi trial selection Mars ki tang ani nomaizing numit ki nungtilpung ani tabada Khuman lampak ki ambagi office ta pangthok lagani Mathang thagi Mars ki tang kunma pandagi April ki tang tara nipan fawba Maharashtra AFCB certificate course pangthok lagani Thawai yauba candidate singna tha sekitang kunnipan fawgi manungda application form pisilakna ba amfagi general secretary L Ranjit Royna khangalagli Maharashtra gi Kalyanda tha si kun amasung kun mathoida pangthokiba taramari suba Federation Cup ta chahi yankhai mathaki Mr India ki changdam nabada Chandam Indirana Mr India tarakle hairi Mahagasi airport thungbada ambagi official sing amadi Naurem thongi praja miyam kayana harau tamna airport okre mahaki mayum Naurem thom phauba miyam na thinki ngasi nongmagi ngasagi pauda ICAR lamfel phatagi phangba paugi matung ina ngasigi khwaidi saba degree Celsius 39.8 khwaidagi ingba degree Celsius 3.3 nungsita yauba ising manilgi chang ayukta chada maifumari nungthildana chada yangkhaini thoi nongjugi chang nil marui bapau amuka na pizari Manipur government gi makhada thabak changbagi chahi 35 dagina yankhai fawba yabagi ayaba athuba matamda laukhoklagani haina chief minister na assembly da phongdokre Wangoi police station ki custody da miyama siramle miyam irang haurakre amasung law uba yaba lawfam sing manghandana thamna ba sarkar na agriculture land use policy semagi thabak pakhat pa haure ISTV na pizaba Manipuri pau mata hasta lujare miding tabiru singbo amukan akhrum jare